ꯁꯦꯛꯇꯥ ꯆꯠꯇꯣꯏꯅꯦ ꯃꯌꯥꯝ ꯀꯩꯅꯣꯁꯤꯗ ꯏꯅꯥꯎꯅꯨꯄꯤ ꯃꯅꯥꯛꯇ ꯌꯨꯝ ꯆꯪꯕ ꯆꯠꯇꯣꯏꯅꯦꯕꯀꯣ ꯑꯗꯨꯒ ꯑꯩꯁꯨ ꯑꯍꯟꯒꯤ ꯆꯠꯀꯗꯕꯅꯦꯕ ꯑꯗꯨꯗꯣ ꯃꯤꯁꯨ ꯁꯨꯅꯗ꯭ꯔꯦꯗ ꯇꯧꯗ꯭ꯔꯦꯅ ꯑꯩꯁꯨ ꯑꯃꯨꯛ ꯌꯥꯎꯔꯔꯣꯏꯅ ꯑꯩ ꯆꯠꯂꯨꯔꯦ ꯈꯜꯂꯝꯕꯅꯦ ꯑꯗꯣ ꯑꯩꯁꯨ ꯆꯠꯇꯣꯔꯦ ꯂꯣꯏꯁꯜꯂꯦ ꯃꯌꯥꯝ ꯌꯥꯝ ꯁꯤꯝꯄꯜꯗ ꯀꯦꯕꯅꯤꯗ ꯏꯆꯝ ꯆꯝꯅ ꯑꯗꯨꯝ ꯀꯦꯔꯦ ꯃꯌꯥꯝ ꯐꯖꯕ꯭ꯔꯕ ꯈꯥꯏꯁ ꯍꯥꯏꯅꯧꯕ ꯑꯗꯨ ꯈꯪꯗꯕ ꯑꯩꯅ ꯋꯥꯈꯜꯗ ꯇꯣꯛꯑꯒ ꯍꯛꯆꯤꯠ ꯂꯥꯡꯅꯔꯤ ꯅꯨꯡꯁꯥ ꯁꯥꯕꯤꯁꯤꯗ ꯀ꯭ꯋꯥ ꯃꯇꯠ ꯑꯃ ꯆꯥꯔꯒ ꯍꯥꯏ ꯃꯌꯥꯝ ꯑꯩꯈꯣꯏ ꯍꯟꯗꯣꯔꯦ ꯌꯨꯝ ꯍꯟꯗꯣꯔꯦ ꯃꯌꯥꯝ ꯍꯥꯏ ꯃꯌꯥꯝ ꯒꯥꯏꯁ ꯍꯥꯏ ꯃꯌꯥꯝ ꯑꯩ ꯍꯜꯂꯛꯑꯦ ꯏꯅꯥꯎꯄꯤ ꯃꯅꯥꯛꯇ ꯆꯠꯂꯨꯔꯦ ꯀꯩꯅꯣ ꯌꯨꯝ ꯆꯪꯕ ꯆꯠꯂꯨꯔꯦꯕꯀꯣ ꯑꯗꯨꯗꯣ ꯍꯜꯂꯛꯑꯦ ꯍꯜꯂꯛꯄꯒ ꯑꯩꯁꯦ ꯀꯩꯅꯣ ꯇꯧꯔꯦ ꯀꯣꯜ ꯂꯨꯈꯥꯛ ꯃꯌꯥꯝ ꯅꯝꯃ ꯂꯩꯔꯝꯃꯦ ꯑꯉꯥꯡꯈꯩ ꯃꯄꯥꯁꯨ ꯆꯥꯕꯒꯤ ꯀꯣꯜ ꯂꯨꯈꯥꯛ ꯃꯌꯥꯝ ꯐꯦꯡꯇꯣꯛꯑꯦ ꯐꯦꯡꯇꯣꯛꯄ ꯂꯣꯏꯔꯒ ꯑꯩ ꯍꯧꯖꯤꯛ ꯑꯃꯨꯛ ꯍꯤꯡꯒꯣꯜ ꯃꯅꯥꯛꯇ ꯆꯪꯉꯦ ꯇꯨ ꯃꯌꯥꯝ ꯌꯦꯡꯉꯣ ꯑꯗꯣ ꯅꯥꯄꯤꯁꯨ ꯈꯔ ꯐꯣꯏꯒꯦ ꯑꯩꯈꯣꯏ ꯃꯥ ꯂꯥꯛꯅꯤ ꯍꯥꯏꯕꯀꯣ ꯃꯌꯥꯝ ꯑꯗ ꯍꯪꯒꯥꯝꯁꯨ ꯆꯔꯥ ꯑꯃ ꯍꯦꯛꯄꯤꯁꯤꯔꯥ ꯇꯧꯕꯅꯦ ꯑꯗꯣ ꯈꯪꯗꯦ ꯌꯦꯡꯒꯦ ꯑꯩꯈꯣꯏ ꯃꯥꯁꯤ ꯆꯥꯛꯀꯧꯕ ꯄꯥꯎ ꯍꯥꯏ ꯂꯥꯛꯀꯅꯤ ꯍꯥꯏꯕꯀꯣ ꯃꯌꯥꯝ ꯑꯗꯨꯗ ꯉꯥꯛꯇꯪ ꯂꯩꯔꯗꯤ ꯂꯥꯛꯑꯅꯤꯕꯀꯣ ꯑꯩ ꯁꯤꯗꯤ ꯅꯥꯄꯤꯁꯨ ꯈꯔ ꯐꯣꯏꯕ ꯑꯣꯏꯅ ꯍꯪꯒꯥꯝ ꯈꯔ ꯀꯩꯅꯣ ꯇꯧꯍꯧꯒꯦ ꯍꯧꯔꯝꯒꯗ꯭ꯔꯥ ꯍꯧꯔꯝꯃꯣꯏꯗ꯭ꯔꯗꯤ ꯈꯪꯗꯦ ꯍꯣꯔꯦꯟ ꯃꯌꯥꯝ ꯑꯩ ꯅꯥꯄꯤ ꯐꯣꯏꯖꯔꯤ ꯑꯦ ꯍꯪꯒꯥꯝꯒ ꯋꯥꯡꯉꯤ ꯇꯨ ꯍꯪꯒꯥꯝ ꯋꯥꯡꯉꯕꯅꯦ ꯃꯌꯥꯝ ꯍꯪꯒꯥꯝ ꯐꯖꯔꯕꯅꯤ ꯏꯁꯤꯡ ꯋꯥꯠꯂꯗꯤ ꯍꯤꯡꯒꯣꯜ ꯄꯣꯠ ꯆꯩ ꯐꯠꯇꯦ ꯃꯌꯥꯝ ꯑꯗꯨꯅ ꯏꯁꯤꯡꯁꯦ ꯈꯔ ꯈꯔ ꯑꯩꯅ ꯍꯟꯗꯛ ꯀꯣꯛꯁꯤ ꯈꯔ ꯈꯔ ꯁꯦꯡꯕꯗꯣ ꯑꯗꯨꯗꯨꯗ ꯑꯩꯅ ꯈꯔ ꯈꯔ ꯆꯥꯏꯍꯧꯕ ꯑꯗꯨꯗꯨꯅ ꯍꯪꯒꯥꯝ ꯃꯔꯛ ꯃꯔꯛꯇꯗꯤ ꯐꯣꯏꯗꯠꯀꯦ ꯇꯧꯕ ꯑꯗꯨꯗꯨꯒꯤ ꯑꯩ ꯉꯁꯥꯏ ꯆꯠꯄꯒꯤ ꯀꯩꯅꯣꯗꯣ ꯏꯅꯥꯎꯄꯤ ꯃꯅꯥꯛ ꯆꯠꯄꯒꯤ ꯆꯥꯕ ꯊꯛꯄ ꯑꯃ ꯑꯃ ꯃꯌꯥꯝ ꯎꯠꯄꯗꯣ ꯑꯩ ꯇꯟꯗꯅ ꯎꯠꯆꯔꯛꯇꯕꯅꯦꯕꯀꯣ ꯃꯌꯥꯝ ꯑꯩ ꯆꯠꯂꯨꯔꯒ ꯍꯜꯂꯛꯄꯒꯤꯗꯨꯗ ꯀꯩꯅꯣ ꯇꯧꯔꯦ ꯏꯆꯝ ꯆꯝꯅ ꯑꯗꯨꯝ ꯐꯤ ꯁꯦꯠꯂꯒ ꯆꯠꯄꯅꯦ ꯉꯁꯥꯏ ꯀꯔꯤ ꯏꯃꯥ ꯆꯅꯝ ꯑꯣꯏꯅ ꯐꯣꯏꯈꯤꯗꯣꯔꯦ ꯍꯩꯃꯥ ꯂꯥꯛꯑꯦꯅꯦ ꯐꯖꯔꯝꯃꯦ ꯑꯩꯈꯣꯏ ꯃꯥꯅ ꯌꯥꯔꯦ ꯃꯇꯥꯏꯗ ꯈꯔ ꯅꯞꯈ꯭ꯔꯕꯅꯦ ꯍꯜꯂꯛꯑꯦ ꯂꯥꯛꯑꯦ ꯃꯌꯥꯝ ꯑꯩꯈꯣꯏ ꯃꯥ ꯂꯥꯛꯑꯦ ꯃꯌꯥꯝ ꯅꯕꯣꯛꯇꯤ ꯑꯉꯥꯡ ꯃꯆꯥ ꯃꯥꯜ ꯂꯩꯔꯝꯃꯦ ꯄꯨꯟꯁꯤꯁꯦ ꯃꯨꯁꯟꯕ ꯃꯥꯜꯂꯦꯅ ꯊꯕꯛ ꯆꯠꯄꯒꯤ ꯎꯃꯥꯒ ꯁꯤꯒꯤ ꯄꯨꯕꯤꯔꯒꯦ ꯁꯤꯅ ꯑꯆꯥꯄꯣꯠ ꯂꯩꯔꯛꯑꯣꯌꯦ ꯑꯃ ꯐꯣꯟꯗ ꯆꯥꯎ ꯑꯃꯗꯣ ꯍꯟꯗꯛ ꯇꯨꯁꯤ ꯃꯥꯒꯤ ꯄꯨꯕꯤꯔꯒꯦ ꯑꯗꯨꯗꯤ ꯑꯣ ꯃꯣꯏ ꯆꯪꯉꯛꯑꯣ ꯍꯥꯏꯕ ꯆꯥꯛ ꯍꯥꯞꯆꯜꯂꯦ ꯆꯔꯥ ꯋꯥꯟꯒꯣꯌꯦ ꯑꯃꯨꯛꯇꯪ ꯐꯠꯂꯥꯎ ꯆꯪꯉꯨꯒꯦ ꯑꯗꯨꯒ ꯄꯥꯏꯊꯣꯛꯈ꯭ꯔꯒꯦ ꯀꯨꯏꯅ ꯂꯩꯔꯔꯣꯏꯒꯦ ꯍꯪꯒꯥꯝ ꯆꯔꯥ ꯑꯃ ꯍꯥꯞꯄꯤꯔꯅꯤ ꯏꯃꯥꯒꯤ ꯍꯋꯥꯏꯟꯕꯤꯁꯨ ꯄꯥꯟꯗ꯭ꯔꯤꯕꯅꯤꯅ ꯍꯪꯒꯥꯝ ꯑꯣꯏꯅ ꯍꯦꯛꯄꯤꯔꯦ ꯍꯪꯒꯥꯝ ꯍꯥꯞꯄꯤꯈꯤꯒꯦ ꯅꯨꯃꯤꯠ ꯇꯥꯁꯜꯂꯛꯑꯦ ꯑꯩꯁꯦ ꯅꯥꯄꯤ ꯈꯔ ꯑꯃꯨꯛꯀ ꯐꯣꯏꯍꯧꯈꯤꯒꯦ ꯇꯧꯕꯅꯦ ꯇꯥꯟꯒꯅꯤ ꯑꯩꯈꯣꯏ ꯃꯥ ꯑꯩꯅ ꯃꯩ ꯊꯣꯛꯑꯦ ꯑꯩꯈꯣꯏ ꯃꯥꯅ ꯊꯣꯛꯄ꯭ꯔꯥ ꯃꯌꯥꯝ ꯀꯥꯔꯦ ꯅꯥꯀꯟ ꯅꯥꯝꯃ ꯑꯃ ꯃꯥꯏ ꯆꯥꯛꯑꯒ ꯂꯥꯛꯑꯕꯅꯤꯅ ꯍꯣꯏ ꯅꯥꯄꯤ ꯃꯟꯈꯤꯗꯣꯏꯅꯦ ꯑꯩꯈꯣꯏ ꯃꯥ ꯆꯠꯈꯤꯗꯣꯔꯦ ꯃꯌꯥꯝ ꯊꯤꯗꯣꯛꯄꯤꯔꯒꯦ ꯕꯥꯏ ꯕꯥꯏ ꯇꯧꯈ꯭ꯔꯣ ꯆꯥꯛꯀꯧꯕ ꯄꯥꯏ ꯂꯥꯛꯑꯕ ꯆꯠꯈ꯭ꯔꯦ ꯕꯥꯏ ꯕꯥꯏ